Social Welfare Director na Chorchampuda chalaga MLA taruka una kre habagi headlines masu yaureza mase khogi Chief Minister Yumnam Khemchan Singhi luching makhada khogi administrative outreach ki thoranga mo oina khogi social welfare ki khogi director Sheikh Hasu Abdul Hakimna department ki official sing loina ngasi ngarang asi Chorchampuda chakhemni masigi marui base khogi oja khogi cookie singna khogi mafam khogi kai hagini khunda ba mafam sing da khogi manipur lenga ki department amasu khogi lenga loan khogi yobangam dabagi mami miyamna uwa fanglakhipa adubu anauba khogi lenga asigi Chief Minister Khemchan gi makhada haurakle haibagi wafam sinyoza masida su khogi department asigi khoi director na unakhiba se khogi anganwadi gi workers sing amadi helpers sing supervisor mayam unakhiba gi paus yaureza so matang do za khungchon sing kamaina ga ye little sengna aibu haijo harabitine aigi personal aigi yamna karhane pigeon go opinion ama hai targati mase yamna nuai ba pauni haisini hai tar masi haukiba sahi ahum fanning jitse akhoi masi adum akhoi haina duna laklabani singda manipur gi administration manipur gi lengak si yaudare haidana ana manipur government ke makhada le ba ton department mayam gi head sing ka singa se surasanpur oger kangpopi oger chatna khotna magi department sing ka mari leina ba thabak thoram sing se ningsi jana pangthok le ba tawdabra adu makhoi na pigidar ba miyam da benefit miyam pigidar benefit sing se yaudabra habsi yengsin ba gi se tawraktare hena akhoi se nahawagi haiba sahi fanning se akhoi haina duna la ine adigi miyam gi section ka adagi su complaint tawna rakli aduna asumagi phibu marak sida akhoi gi honor akeno ke honorable Chief Minister Wakim Sangi lamsing lamtak makhada mahakna lengak se par pa tha ani hek phabat lamdai asigi matam sida samai tawna akhoi gi social welfare department ki director na magi official team amang loina na surasanpur da satlaga mafam da haiba department sigi makhada lairiba thabak thoram mayam paikhaliba mayam se activities sing adu yingsinba loina na aduga MLA taruk akhoi gi surasanpur district tong ba constituency singi MLA taruk unadana na development ki amasung haiba department sina miyam da pigidaba benefit singi matang da awat pa adagi ason ba kari no haim sing khangdok na bagi honadana akhoi on the spot kan na tore ka miyam ki public ki grievance mayam man low dan khotan taw se masi sate na thagat ningi haitare masi aphab khongthang amani asumna social welfare department khakta natana atai department mayam sune makhoi su adum tobigidawne satbigidawni surasanpur satbigidawni kangpopi da satbigidawni more da satbigidawni aduga magi tongan department singna miyam da pifam thokpa akhoi remote area sing dugi haitare ne ko remote area sing dugi akhoi public da pifam thokpa magi benefit sing magi kenoi mayam se utility magi servicing se yaudabra masidai da kamai tawri kari wakli masidai da karamba maikai da no khori se kari wakli no hamna sing se on the spot kan tawre harga review tawdana inspection tawna khotan tawraga tahningi admai tawna ngarang ki sigi smai tawna akhoi ki social welfare director gi na man chalu khongchit se masi yam tena phai haitare aduga masigi pot smak se kamana lakno hadna level akhoi ki ase honorable Chief Minister Wakim Sang mahaki keno ki style of functioning se masi yeng se ba akhoi kitang hangat na yeng se ko mana Chief Minister oina wasak lodingai mak se manipur ki Chief Minister oina lakani ka kai se kanam tana su mang daba haitare ne kana na su ka imtu su khana dingai matam adu dei da mahna keno da si athoi kamjong district da satpa matam da maki adung ba satpa khongsat amada litan da leiba akhoi ki cookie job community ki makhoi lip game amada dok sangchil le haraka madi da game to da le mi ba akhoi ki IDP sing haitare ne cookie job community ki IDP sing ga unadana adagi peace amasung normal sense kamai to restore to da ki makhoi awat pa kari no moi awat kan singna haimna sing ba ga khangdok tana ma ki sport gari hani meeting ga to interaction ga to na khotan to rubudo adugi pot to adum du leiye ba ko aduna hojimuksu aduni magna Chief Minister oina help wasak loga jirbam satlaga mar community ki miyosinga yauna unadana tawru risine ba aduna hojik so haying so amsa tawre dana
ꯑꯁꯤꯒꯨꯝꯕ ꯂꯤꯗꯔ ꯑꯃꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯩꯉꯥꯛꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯍꯦꯗꯁꯤꯡꯗꯣ ꯃꯈꯣꯏꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯈꯣꯏꯁꯨ ꯆꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯒ ꯎꯅꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯅ ꯃꯗꯨꯒꯤ ꯁꯔꯚꯤꯁ ꯃꯗꯨꯒꯤ ꯌꯨꯇꯤꯂꯤꯇꯤ ꯃꯗꯨꯒꯤ ꯕꯦꯅꯤꯐꯤꯠꯁꯤꯡꯁꯦ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯕꯛꯁꯦ ꯁꯣꯏꯗꯅꯃꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯑꯩ ꯆꯞ ꯆꯥꯕ ꯊꯥꯖꯕ ꯑꯃ ꯂꯩꯖꯩ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥꯃꯛꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯠꯇꯅ MLA ꯇꯔꯨꯛꯀ ꯎꯅꯔꯨꯕ ꯑꯗꯒꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡ ꯑꯪꯒꯟꯋꯥꯗꯤ ꯋꯥꯀꯔꯁꯤꯡ ꯎꯅꯗꯅ ꯃꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯅ ꯇꯧꯔꯨꯔꯤꯁꯦ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯕ ꯆꯨꯝꯒꯅꯤꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯂꯩꯔꯦ ꯑꯣꯖꯥ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯕ ꯑꯣꯖꯥ ꯃꯊꯪꯁꯦ ꯑꯩꯈꯣꯏꯒꯤ